ngasi ki video se akhoi gi Sajibu chairau paga mari lena chahi Sajibu chairau se khoi gi chahi hoba oina oibani na ado handaki chahi gi rashi gi matang da hapetang ai mayam da khara share tawjage ko haidi amam dumaina hapjarake aham bada sida mesh rashi gi aina sida screen da budi hapaga thame ko haidi iraga leire ado mesh rashi gi oina handaki lakadori ba chahi se 2025 se kai tawba yagadage karam ba akoina sum leina ko haidi remedies macha hairasine ko akoina tawthokpada henna phagadaba na hairase adugi matang dani ko mesh rashi magi ruling planet haina hairagadi mars oire ko ado handaki chahi gi oina rule tawba planet su mars oina ko last year na saturn oina ko handaki na mars oi ko ado mars oibani na akoina red color gi pot se yamna season aba yai ko mingon da piba natraga aina season aba khotpa dumba red color gi dress kumba ka important oiba numit kaina hairasine ko taragadi red color kumba kai kumba dumaina sina bi bai ko ado handaki chahi gi matang da hape khamina rase ko ado aham bada ko handaki chahi se thabak paikhat ka da chahi ni ko haidi khallaga laigano thabak paikhat pa haidi action lawga ba na hairase ba ada thabak se paikhat piyo no basum khallaga leiragadi thabak paikhat ka da chahi ne aduga thabak inkhang paisa nung sa kai ka leina ko suguma mayam se mapa chumakani ko handaki chahi se last year ga compare tawba matam da handaki chahi se thabak inkhang tawba da oiro paisa nung sa gi da oiro mapa chumakpa stability lakpa adumai taraga le ko aduga hadi mayam da kenom katang haijage ko patience layo na hai ko thabak tawba matam da leino ko patience layo hatu gumba kemta tawgano ko sira relationship kumba yamna phagani ko handaki chahi se relationship phagani relationship ta nushi chana leiba family go oiro aigi partner go oiro adu duma lere ko aduga health ki matang da la ase hakjang gi na hakjang nungai gani ko hakjang nungai gani ado nungai raga su isha da amuk ka hena so khitang so care pibiyo adu overall handaki chahi se khudong cha bagum ba yamna la gani ko opportunity growth success angang gi oina haraga su ko laile su tami ba chatra ngai gi oina haraga su handaki chahi se phagani aduga amana akoina season ba ya ba crystals na hara se crystals natraga gems ki matang da na hara se ko gems na red coral red carnelian gumba kai gumba khudo gumba shibiyo ko aduga crystals na amethyst si bayai aduga akhoi red jasper natraga red carnelian gi bracelet kumba kai gumba dumaina shibi bayai ko ado amana amuk leina ko paisa nung sa kai ka tungba khotpa gi oina haragadi phi angangba amada akhoi amethyst ki tumbles amane pyrite amane black tourmaline amaga ching khitang hapaga ko aigi locker da thamo si se ngasai gi aigi lucky ma leire meaning jandana ba ma leire paisa nung sa hena amuk hena growth lakna bai tamakta phi angangba am da haipetang yomaga ko ai si da utti utre ko adu mayam da mai haijare ko si sima aigi locker da thambiba aduga red color gi pot mingon da dan tawbiyo yaragadi aduga amana akhoi leiba popase yaragadi merames kumba tawbiyo ko hadi akhoi mesh rashi gi oina sisina amuka hena ingmada thaba ingkhang gi yetpa panba gotpa leiragadi adu do phagani ko ado personal consultations ki oina ai number hapcharam gi adu da whatsapp message sabiro personal consultation gumba tawni ba leiragadi thank you chairau bala pasida handaki chahi ga mari leinana Brisha Rashi gi amu yengminarase ko Brisha Rashi gi oina aham bada hadi Brisha Rashi gi ruling planet se Venus ko Venus haragadi luxury planet ni ko aduduna yaragadi Brisha Rashi ngai gi oina harasina ko fragrance kumba chelan base samna habada hadi perfume gumba kai gumba hadi amna tangba natraga so ra hongba khotpa leina ko adumba kitang use to biyo ko isha nan ba khotpa se hena phagani akhoi da aduga amana iruzaba khopa dumai taraga hadi rose water si irai gumba kitang adumaina gumba hapi ba ko adu duma leire ko ado aham bada akhoi Brisha Rashi gi matang da hadi Towruba thaba inkhang mai pakani ko handaki chahi se growth leigani thaba inkhang to matam ta growth leigani success leigani khudong chaba gumba kai gumba dumaina yamna lakpa oina leiri ko handaki chahi se relationship ta han harase relationship ta na mari amuk ena phabado ima baba ga oiro family ga oiro natraga aigi partner ga harasine ko amai toraga aduga amana Satrangai gi wene am phai ko handaki chahi se especially competitive exam gumba thaba nga ngai gi oina haragadi paisa nung sa kai gi matang da khatang fluctuate gumba kai gumba dumai lai kani ko ups down gumba lai ba fluctuate lai ba haragadi amuk su la kani amuk su khitang dumai tawne to hari sida lai na ko hadi pakhat pa khot pa tawbi ganu ko hadi cham na hadi ki na harasne ko hadi si kamai taraga phagada ge hakata patience lai ba hadi thakat pa pakhat pa gumba dumai na gumba tawbi da ba ado sida lai na ko khoi gi remedies na tra khoi na sum tawba ya ba handaki chahi gi na haragadi crystal sala ase ahamata ko crystal da khoi gi rose quartz gumba kai gumba dumaina sibiyu ko aduga amana tiger eye sibaya lapis gumba kai gumba sibaya ko
ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯁꯦ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤ ꯑꯃꯗꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤ ꯑꯃꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯍꯨꯝꯁꯤꯗꯒꯤꯅ ꯍꯥꯏꯔꯁꯦꯕ ꯔꯣꯁ ꯀ꯭ꯋꯥꯔꯠꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯒꯤ ꯂꯛꯀꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯔꯣꯁ ꯀ꯭ꯋꯥꯔꯠꯀꯤ ꯇꯝꯕꯜꯁ ꯃꯆꯥ ꯑꯃꯅꯦ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠ ꯃꯆꯥ ꯑꯃꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟ ꯃꯆꯥ ꯑꯃꯒ ꯍꯥꯞꯄꯒ ꯆꯦꯡ ꯈꯤꯇꯪ ꯍꯥꯞꯄꯒꯀꯣ ꯆꯦꯡ ꯆꯃꯆꯃꯨꯛ ꯀꯩꯃꯨꯛ ꯑꯣꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯒ ꯁꯤꯁꯦ ꯐꯤ ꯑꯁꯪꯕ ꯑꯝꯗ ꯀꯤꯔꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯕꯤꯌꯣ ꯑꯩꯒꯤ ꯗꯥꯎ ꯄꯩꯁꯥ ꯑꯗꯨꯒ ꯃꯤꯅ ꯌꯦꯡꯁꯤꯟꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯊꯥꯡꯖ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯄꯣꯛꯄꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯀꯛꯑꯣ ꯁꯨꯝ ꯑꯩꯅ ꯉꯝꯒꯗꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯀꯛꯆꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯂꯩ ꯍꯤꯒꯣꯛ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨ ꯍꯥꯏꯔꯒꯗꯤ ꯑꯄ꯭ꯔꯥꯖꯤꯇꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯟꯕꯤꯌꯣ ꯁꯤꯁꯦ ꯁꯨꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯔꯦꯃꯤꯗꯤꯁ ꯃꯆꯥ ꯑꯃꯈꯛꯇꯪꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯃꯁꯨ ꯃꯌꯥꯝ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ 2025ꯁꯦ ꯊꯦꯡꯛ ꯌꯨ Sajibu ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯀꯣ ꯑꯗꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯔꯀꯔꯤꯀꯣ ꯕꯨꯙ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯃꯔꯀꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯀꯨꯝꯕꯁꯦ ꯒ꯭ꯔꯤꯟꯒꯨꯝꯕ ꯀꯟꯖ꯭ꯌꯨꯝ ꯇꯧꯕ ꯆꯥꯕꯗ ꯍꯥꯏꯔꯁꯤꯅꯀꯣ ꯇꯨꯜꯁꯤ ꯃꯅꯥꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯂꯥꯏꯆꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯈꯛꯇꯪ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯁꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯥꯕꯤꯌꯨꯀꯣ ꯑꯇꯩ ꯅꯨꯃꯤꯠꯇ ꯉꯝꯗ꯭ꯔꯒꯁꯨ ꯌꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯤ ꯐꯩꯀꯣ ꯇꯨꯜꯁꯤ ꯃꯅꯥ ꯑꯃ ꯍꯦꯛꯑꯒ ꯈꯣꯠꯂꯒꯀꯣ ꯍꯛꯆꯥꯡꯗ ꯀꯩꯗ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯀꯣ ꯃꯤꯊꯨꯟ ꯔꯥಶꯤ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯦꯇꯔꯤ ꯁꯤꯐꯇꯤꯡ ꯀꯥꯏꯅꯒ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯃꯤꯊꯨꯟ ꯔꯥಶꯤꯒꯤꯅ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯀꯔꯤꯗꯅꯣ ꯍꯥꯏ ꯀꯥꯟꯁꯦ ꯀꯔꯝꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅ ꯊꯕꯛ ꯍꯣꯡꯉꯣ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯑꯦꯖꯨꯀꯦꯁꯟꯁꯨ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯒ ꯐꯤꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯀꯔꯤ ꯀꯔꯥ ꯑꯗꯨꯝꯕꯁꯨ ꯂꯩꯒꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯐꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯃꯇꯨꯡꯒꯨꯝꯕꯁꯦ ꯒ꯭ꯔꯣꯠꯀꯨꯝꯕ ꯌꯥꯝꯅ ꯐꯖꯅ ꯄꯤꯔꯤ ꯐꯤꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠꯀꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯣ ꯁꯤꯗ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯐꯪꯒꯅꯤ ꯑꯣꯚꯔꯑꯣꯜ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯍꯦꯜꯊꯀꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯀꯣ ꯑꯗꯣ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯁꯒꯣꯜꯁꯦꯟꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯄꯤꯌꯨꯀꯣ ꯁꯒꯣꯜꯁꯦꯟꯅꯦ ꯑꯦꯀꯥꯗꯁꯤꯒ ꯑꯇꯩꯗꯤ ꯅꯠꯇꯕ ꯁꯒꯣꯜꯁꯦꯟꯅꯦ ꯑꯦꯀꯥꯗꯁꯤꯅꯦ ꯑꯗꯨꯒ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕꯤꯌꯨ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯜꯁꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯈ꯭ꯔꯤꯁꯇꯜꯁꯅ ꯃꯨꯟꯁ꯭ꯇꯣꯟꯅꯦ ꯁꯤꯇ꯭ꯔꯤꯟ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯃꯝ ꯂꯧꯔꯒ ꯁꯤꯔꯒ ꯑꯗꯨꯝ ꯁꯤꯕꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯦꯝꯁꯇꯣꯟꯗꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯏꯃꯔꯜ ꯁꯤꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯨꯟꯁꯇꯣꯟ ꯈꯨꯅꯥꯎꯕꯤꯗ ꯉꯥꯛꯇ ꯁꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯏꯃꯔꯜ ꯅꯠꯇ꯭ꯔꯒ ꯃꯨꯟꯁꯇꯣꯟ ꯆꯥꯟꯗꯤꯗ ꯁꯥꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯆꯍꯤ ꯑꯅꯧꯕꯒꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠ ꯔꯥಶꯤꯀꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯃꯨꯟ ꯑꯣꯏꯀꯣ ꯊꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯔꯀꯠ ꯔꯥಶꯤꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯍꯥꯏꯔꯒ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯕ ꯉꯝꯗꯕ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯩꯒꯤ ꯃꯥꯏꯅꯁ ꯄꯣꯏꯟꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯦꯕꯣꯏꯗ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯆꯍꯤ ꯑꯣꯏꯒꯅꯤꯀꯣ ꯀꯔꯤꯌꯔꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇ ꯑꯣꯏꯔꯣꯀꯣ ꯃꯦ ꯃꯇꯨꯡꯗꯒꯤ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯂꯩꯌꯦꯅ ꯍꯥꯏꯔꯒꯗꯤ ꯃꯦ ꯃꯇꯨꯡꯒꯨꯝꯕꯁꯦ ꯌꯥꯝꯅ ꯐꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯄꯤꯔꯤ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯗꯤꯁꯤஷꯟ ꯃꯦꯀꯤꯡꯗ ꯑꯣꯏꯔో ꯏꯟꯚꯦꯁꯠꯃꯦꯟꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯈꯔ ꯆꯦꯛꯁꯤꯟ ꯈꯣꯠꯂꯨ ꯍꯥꯏꯗꯤ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯕ꯭ꯂꯥꯏꯟ ꯇ꯭ꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯕ ꯑꯗꯨꯝꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯦꯜꯇꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯗꯤ ꯍꯦꯜꯇ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯖꯨꯟꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯐꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯑꯅꯤꯡꯕ ꯄꯥꯝꯕ ꯁꯥꯇ꯭ꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ
ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯃꯥꯔꯛꯁꯤꯅ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯗꯤꯖꯥꯌꯔ ꯃꯥꯔꯛꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯒꯅꯤꯀꯣ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯤꯇꯪ ꯇꯦꯟꯁꯟꯗꯤ ꯂꯩꯒꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯖꯦꯅꯔꯦꯂꯤ ꯑꯗꯨꯝ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯣꯏꯀꯣ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯁ꯭ꯇꯦꯕꯜꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯣꯠꯀꯨꯝꯕꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯄꯨꯔꯅꯤꯃꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕꯤꯀꯣ ꯅꯣꯟ ꯚꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯗꯕ ꯃꯦꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯃꯨꯟꯁꯇꯣꯟ ꯀꯣ ꯃꯨꯟꯁꯇꯣꯟ ꯁꯤꯕ ꯌꯥꯏ ꯄꯔꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜꯁꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯖꯦꯝꯁꯇꯣ ꯍꯥꯏꯅꯀꯣ ꯈꯨꯗꯣꯞ ꯁꯤꯔꯒꯅ ꯈꯨꯅꯥꯎꯕꯤꯗ ꯀꯩꯗ ꯁꯤꯕꯤꯌꯨꯀꯣ ꯆꯥꯟꯗꯤꯗ ꯁꯥꯔꯒ ꯃꯨꯟꯁꯇꯣꯟ ꯑꯃ ꯀꯩ ꯑꯃ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯨꯟꯁꯇꯣꯟ ꯑꯃꯅꯦ ꯄꯥꯏꯔꯥꯏꯠ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯇꯣꯔꯃꯣꯂꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯗ ꯐꯤ ꯑꯉꯧꯕ ꯑꯃꯗ ꯆꯦꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯕꯤꯌꯣ ꯀꯤꯁꯜꯂꯒ ꯁꯤꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯇꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯃꯊꯪꯒꯤ ꯔꯥಶꯤꯅ ꯁꯤꯡꯍ ꯔꯥಶꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥಶꯤ ꯑꯍꯥꯟꯕꯗ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯁꯟ ꯅꯨꯃꯤꯠꯁꯤꯅ ꯄꯨꯏꯀꯣ ꯑꯩꯈꯣꯏ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯟꯗꯦꯒꯨꯝꯕꯁꯦ ꯅꯨꯃꯤꯠꯇ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯠꯄꯤꯌꯣ ꯍꯩꯕꯗꯣ ꯈꯨꯖꯥꯏ ꯑꯃ ꯇꯧꯔꯒ ꯌꯥꯔꯒꯗꯤ ꯀꯣꯄꯔꯒꯤ ꯈꯨꯖꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯒ꯭ꯔꯣꯠꯇꯤ ꯌꯥꯝ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯗ ꯌꯥꯝꯅ ꯒ꯭ꯔꯣꯠꯇꯤ ꯂꯩꯒꯅꯤ ꯆꯦꯟꯖꯦꯁꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯂꯩꯔꯝꯕ ꯃꯑꯣꯡꯒ ꯈꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯆꯍꯤ ꯍꯧꯔꯛꯄꯗ ꯀꯔꯤꯌꯔ ꯔꯤꯂꯦꯁꯟꯁꯤꯞ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯦ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝ ꯐꯒꯅꯤ ꯁꯤꯁꯤꯃꯀꯣ ꯃꯇꯝ ꯁꯤꯗ ꯃꯦꯗꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯄ ꯍꯥꯏꯕꯗꯣꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯀꯥꯟꯅꯒꯅꯤꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯅꯦ ꯍꯥꯏꯔꯁꯦ ꯑꯩ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯦꯅ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦꯅ ꯍꯥꯏꯔꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯒꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯃꯔꯤ ꯌꯥꯝ ꯐꯅ ꯂꯩꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯕꯦꯂꯦꯟꯁ ꯍꯥꯏꯗꯤ ꯍꯦꯜꯊꯁꯦ ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅ ꯏꯁꯥꯅ ꯈꯤꯇꯪ ꯖꯣꯇꯣꯟ ꯇꯧꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅꯦ ꯑꯃꯈꯛ ꯄꯪꯆꯥꯗ ꯆꯥꯁꯤꯟꯗꯕ ꯄꯪꯊꯛꯇ ꯊꯛꯆꯟꯗꯕ ꯑꯗꯨꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯦड ꯑꯣꯟ ꯇꯧꯕꯤꯌꯨꯀꯣ ꯑꯣꯚꯔꯑꯣꯜ ꯒ꯭ꯔꯣꯠꯁꯨ ꯌꯥꯝ ꯂꯩꯒꯅꯤ ꯆꯦꯂꯦꯟꯖꯦꯁꯁꯨ ꯂꯩꯒꯅꯤꯀꯣ ꯆꯦꯂꯦꯟꯖꯦꯁ ꯂꯩꯒ ꯍꯥꯏꯔꯗꯤ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯗꯕꯗꯣ ꯆꯦꯂꯦꯟꯖꯦꯁꯁꯨ ꯂꯩꯒꯅꯤ ꯀꯩꯅꯣꯁꯨ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯏꯁꯤꯡ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯟꯁ꯭ꯇꯣꯟ ꯀꯣ ꯁꯟꯁ꯭ꯇꯣꯟ ꯁꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯟꯁ꯭ꯇꯣꯟꯁꯦ ꯈꯨꯗꯣꯞ ꯑꯣꯏꯅ ꯁꯤꯒꯦꯔꯥ ꯈ꯭ꯔꯤꯁꯇꯜꯁ ꯑꯣꯏꯅ ꯁꯤꯒꯦꯔꯥ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯁꯤꯕꯤꯌꯣ ꯔꯨꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯁꯤꯌꯣ ꯖꯦꯝ ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯔꯨꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯗꯧꯗ ꯀꯩꯗ ꯀꯩ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯁꯤꯕꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯒꯨꯝꯕ ꯆꯥꯕꯤꯌꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯇꯩ ꯃꯇꯝꯗ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯖꯁ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯗꯥꯏꯕꯦꯇꯤꯛ ꯄꯦಷꯦꯟꯁꯅꯦ ꯀꯩꯅꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯂꯩꯅꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯅꯠꯇꯕ ꯖꯁ ꯈꯤꯇꯪꯈꯛ ꯈꯨꯖꯤꯟꯅ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯇꯪꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 2025 ꯁꯤꯡꯍ ꯔꯥಶꯤꯒꯤꯀꯣ ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥಶꯤꯀꯣ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯨꯜ ꯇꯧꯕ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯔꯀꯔꯤꯁꯦ ꯃꯔꯀꯔꯤꯁꯤꯅ ꯔꯨꯜ ꯇꯧꯋꯦꯀꯣ ꯑꯗꯣ ꯃꯔꯀꯔꯤꯅ ꯔꯨꯜ ꯇꯧꯕꯅꯤꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯨꯜꯁꯤ ꯃꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯅꯨꯡꯇꯤꯒꯤ ꯀꯟꯖ꯭ꯌꯨꯝ ꯇꯧꯕꯤꯕ ꯐꯩꯀꯣ ꯈꯤꯇꯪ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯦꯛꯑꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯁꯤꯁꯤꯅ ꯑꯩꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯒꯅꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕꯗ ꯌꯦꯠꯄ ꯄꯟꯕ ꯈꯣꯠꯄ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯃꯤꯛꯁ ꯑꯣꯏꯅ ꯆꯠꯄ ꯑꯣꯏꯅ ꯑꯣꯏꯀꯣ ꯆꯦꯂꯦꯟꯖꯦꯁꯁꯨ ꯂꯩꯒꯅꯤ ꯒ꯭ꯔꯣꯠꯁꯨ ꯂꯩꯒꯅꯤ ꯁꯛꯁꯦꯁꯁꯨ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯂꯩꯅꯀꯣ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯗꯕꯗோ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯦꯡꯊꯣꯛꯄꯤꯌꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯤ ꯈꯔ ꯌꯦꯡꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯔꯦꯒꯨꯂꯔ ꯆꯦꯛꯑꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯨꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯑꯣꯏꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪꯗ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯀꯨꯝꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃ ꯂꯩꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯐꯒꯅꯤꯀꯣ ꯆꯍꯤ ꯃꯌꯥꯏꯗꯒꯤ ꯍꯥꯏꯔꯒꯗꯤ ꯁꯦꯀꯦꯟ ꯍꯥꯐꯀꯨꯝꯕ ꯀꯩꯒꯨꯝꯕ ꯖꯨꯟ ꯃꯇꯨꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁ꯭ꯋꯥꯏꯗꯒꯤ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗꯣ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯞꯁ ꯗꯥꯎꯟꯗꯤ ꯂꯩꯒꯅꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯍꯥꯏꯗꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯣꯏꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯩꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯁꯤꯗ ꯑꯗꯣ ꯆꯍꯤ ꯂꯣꯏꯔꯛꯄꯗꯗꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯒꯅꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯁꯦꯠꯄꯤꯌꯣ ꯒ꯭ꯔꯤꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ
ꯈ꯭ꯔꯤꯁꯇꯜꯁꯇꯒꯅ ꯍꯥꯏꯔꯁꯤꯅꯀꯣ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯁꯤꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯃꯔꯜꯒꯨꯝꯕ ꯁꯤꯕ ꯌꯥꯏꯀꯣ ꯏꯃꯔꯜ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ 2025 ꯀꯩꯅ ꯆꯍꯤ ꯍꯧꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥಶꯤꯀꯣ ꯇꯨꯂꯥ ꯔꯥಶꯤꯒꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯇꯨꯂꯥꯒꯤ ꯑꯣꯏꯅ ꯚꯤꯅꯁ ꯑꯣꯏꯀꯣ ꯁꯨꯀ꯭ꯔ ꯍꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯅꯁꯁꯦ ꯂꯛꯖꯔꯤ ꯄ꯭ꯂꯥꯅꯦꯠꯅꯤꯀꯣ ꯑꯗꯨꯅ ꯂꯛꯖꯔꯤ ꯄ꯭ꯂꯥꯅꯦꯠ ꯑꯣꯏꯕꯅꯤ나 ꯌꯥꯔꯤꯉꯩ ꯏꯁꯥ ꯅꯥꯟꯕ ꯀꯦꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯟꯅ ꯊꯝꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯒ꯭ꯔꯣꯠꯇꯤ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯐꯝ ꯈꯔꯗ ꯒ꯭ꯔꯣꯠꯇꯤ ꯂꯩꯒꯅꯤ ꯐꯤꯅꯥꯟಷಿಯಲ್ꯁꯨ ꯍꯥꯏꯗꯤ ꯐꯤꯅꯥꯟಷಿಯಲ್ ꯁ꯭ꯇꯦꯕꯤꯂꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯥꯛꯀꯅꯤ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯀꯨꯝꯕ ꯂꯦꯞꯄ ꯉꯝꯒꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯡꯒꯣꯜ ꯂꯩꯕꯅꯤ ꯈꯪꯗꯦ ꯒꯥꯔꯤ ꯂꯩꯕꯅꯤ ꯈꯪꯗꯦ ꯍꯤꯡꯒꯣꯜ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯀꯩꯁꯨ ꯂꯩꯗꯦꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯉꯝꯕ ꯑꯣꯏꯕꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯗꯣ ꯆꯍꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ ꯆꯍꯤ ꯃꯌꯥꯏꯒꯨꯝꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯍꯥꯐꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯩꯗꯤ ꯌꯥꯝ ꯐꯒꯅꯤꯀꯣ ꯊꯕꯛ ꯑꯃꯗꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐ ꯂꯣꯏꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄꯤꯌꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏꯀꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯃꯅ ꯇꯧꯔꯣꯏꯗꯕ ꯄꯣꯠꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯪꯈꯟꯗ ꯈꯟꯖꯟꯕꯁꯦ ꯁꯤꯁꯤꯃ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯌꯥꯝ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯑꯣꯚꯔ ꯊꯤꯡ ꯇꯧꯕꯤꯒꯅꯨ overall oina harabada kaino tawgani ko adum chawkhatpa piri ko chawkhatpa piri lan thum kari kra marang kaina kaino tawba silver gi bracelet kumba silver gi chain gumba kai gumba so chain di sina dena koina manipur doina haragade silver gi bracelet kumba kai gumba adumaina gumba sibiyo irai gumba se yaragadi ko haidi kaino ma aina angamba ma aina ningjari be shodu da adumaina katpiyo athum hau gumba kai gumba ko aduma leire aduga irujaba khopadana khogi rose water gumba se irai nu mi se sizana biyo ngasai aigi ruling planet ngasai venus oibanina amuka hena luxuries gumba kai gumba attract tawnoba sky blue pink color gumba kai gumba adumaina dress ta kai da adumba social asu yai ko ado amuka hena sum phangen haragadi akoigi irai numit gumba se aina ngamba pot ama kakpiyo ko sisina ingonda amuka hena phagani ado sida leire अखोगी हंदकी 2025 की तुला राशि की ओइना को अदो फ्राइडे नुमित कुंबसेसु अखोइना अंगम बखरा मीगी मतेंग गुंबा कई गुंबा तौबीबसु यामना फै को चही अनौबगा मरी लेनाना मथंगी राशि ब्रिचिक राशि से मागी रूलिंग प्लैनेट हन हारगदी मार्स को हंदकी चही की ओइना हाइदी मार्स न रूल तौइना को अदुना हाइदी फरगदी याम फगनी को अदुना होनाबदी लेपा यादे हंदकी चही से मार्स रूल तौबंगै से सुमाइना हाइको अखोगी होनरिङै कानबो ओइबदो हाइदी होनरिङै कानबो ओइबा हाइदी आइना होनरिङै एंगोंदा फंगनिबो होनद्रगदी केमता फंगदबो खोतबो अदुमाइना गुंबा ओइना ओइबसि लाइसे को अदो ब्रिचिक राशि अहांबदा हंदकी चही से ट्रांसफॉर्मेशन हाइना हाइरासिने को चेंजेस कुंबा कई गुंबा याम लाओ हाइना पीरी को मिक्सअप होइगनी खरादी अदुम चैलेंजेस सु लैगनी अदुगा ग्रोथ सु लैगनी को करियर दा आइना ngasa हाइदे होनरिङै रिजल्ट अफबा फंगनी बा होनद्रगदी केम फंगदे दोने स्पेशली मे जून याम फगनी को जुलाई दगिना दे सेप्टेम्बर फावबदना खतंग स्लो चटकनी को थबक तबो मतमदा अदो स्लो चटले ना कोइना हाइदे तोकथोकपा लेपथोकपदि यादेना को पेशेंस यामना लैयो ना हाइ को सिदा हाइदे शावबो खोटपो ओइरो अमा ओइरो को मे जून गुंबा रिलेशनशिप गुंबा सु यामना सु फगनी को अप्स डाउन दि लैगनी अप्स डाउन लैरगा सु सेकंड हाफ तगी दि अदुम खरा सु फबसु अदुम ओइरे को हेल्थ की ओइना हाइरागदि स्टेबल दि ओइ स्टेबिलिटी लैगनी हेल्थ की ओइना हाइरबु स्ट्रेस खरा लैको स्ट्रेस गुंबा लौबिगनो थबा इंखांग तो मतमदा अदु ओवरऑल ग्रोथ लैगनी चैलेंजेस लैगनी खरा अइना जे हाइजाइगिदो मिक्स अप तौरगा दुमाइना गुंबा चटपा खोटपा दुमाइना ओइना ओइबदो अदुगा अखोगी पाक्षी ना हाइरासिनेको अखोगी ऊना साबा पाक्षी गुंबदा पैसा थंबियो हंदकी चहीसे ऐ सामक्सु ब्रिचिकनेको अदो ऊना साबा पाक्षी गुंबा कई गुंबदा दुमाइना हाइदे पैसा नुसा थंबीबा अदुगा ओम गी मेडिटेशंस गुंबा कई गुंबा तौबियोको क्रिस्टल जना सिट्रीन ब्लैक अदगी रेड कार्नेलियन गुंबा कई गुंबा दुमाइना शिबीबे याय अदुगा अमना अखोगी कैनोसे लेबाक पोकोगुंबसे यारगदी सांगागुंबा कओ कैनोगी ओइना ब्रिचिक राशिगी ओइना खरा अहोंगबा पोरहन निंगबा लैरगदी थबा इंखांग तौ मतमदा अयेदपनगुंबा लैहनिंगदे खोलनिंगदे अइगी करियर दा ओइरो अइगी बिजनेस दा ओइरो सुगुम मयामसे हाइदि फहनगेन हाइरगदी अखोगी लेबाक पोकपागुंबसे यारिङै कैनोगुंबा तौबिबा अंगांगबगुंबा कैगुंबा खरा अदुम सिजनबियोको चही अनौबगा मरी लेनाना मथंगी राशि अखोगी धनु राशि को धनु राशि की अहांबदा रूलिंग प्लैनेट मागी रूलिंग प्लैनेट हाइरगदी जुपिटर को गुरु अदो धनु राशि से हंदकी चही गोइना पर्सनल एंड प्रोफेशनल ग्रोथ याम लैगनी को खुदोंग चाबगुंबा कई लाओ हाइना पीरी बिजनेस तौबा मीगी ओइना हाइरगदी को याम फगनी अप्रैल थादगी अप्रैल मंथ हाइदि मार्च लांथो मतुंग
ꯃꯥꯔꯆ ꯂꯥꯟꯊꯣꯛꯑ ꯃꯇꯨꯡ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯀꯥ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯣꯔꯁꯀꯨꯝꯕ ꯇꯧꯊꯣꯛꯇꯕꯁꯦ ꯇꯨꯡꯒꯤ ꯇꯨꯡꯁꯜꯂꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯕ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯇꯨꯡꯒꯤ ꯇꯨꯡꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯒꯤ ꯂꯝ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯂꯝ ꯍꯥꯏꯗꯤ ꯑꯩ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯗꯤ ꯈꯇꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯕꯦꯂꯦꯟꯁꯇ ꯊꯝꯕꯤꯌꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯁꯨ ꯃꯇꯝ ꯄꯤꯌꯣ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯃꯇꯝ ꯄꯤꯌꯣ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯑꯣꯚꯔ ꯁ꯭ꯄꯦꯟꯗꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯗꯕꯀꯣ ꯑꯗꯣ ꯁꯒꯣꯜꯁꯦꯟꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯙꯅꯨ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯒꯣꯜꯁꯦꯟꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥ ꯀꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕꯤꯌꯣ ꯈꯨꯗꯣꯝꯕꯤꯗꯀꯣ ꯁꯅꯥꯗ ꯍꯥꯞꯄꯒ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔ ꯀꯣ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏꯔꯒꯗꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯁꯤꯇ꯭ꯔꯤꯟꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯗ ꯃꯊꯧ ꯇꯧꯒꯗꯒꯦ ꯍꯥꯏ ꯃꯇꯝꯁꯦ ꯑꯩꯒꯤ ꯅꯤꯡꯉꯤꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯃꯦꯅꯤꯐꯦꯁ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯑꯗꯨꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤ ꯀ꯭ꯔꯤꯁꯇꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕ ꯌꯥꯏꯀꯣ ꯁꯤꯇ꯭ꯔꯤꯟ ꯁꯤꯕ ꯌꯥꯏ ꯌꯦꯜꯂꯣ ꯇꯄꯥꯁꯀꯨꯝꯕ ꯌꯦꯜꯂꯣ ꯁꯐꯥꯏꯌꯔꯗꯤ ꯑꯃꯨꯛ ꯈꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯌꯦꯜꯂꯣ ꯇꯄꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯪꯒꯄꯥꯟꯒꯨꯝꯕ ꯌꯥꯔꯤꯉꯩ ꯁꯤꯖꯤꯟꯅꯕꯤꯌꯣ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄꯗ ꯑꯣꯏꯔꯣ ꯏꯝꯄꯣꯔꯇꯦꯟ ꯗꯦꯖ ꯅꯨꯃꯤꯠꯀꯨꯝꯕꯗ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤ ꯍꯪꯒꯄꯥꯟ ꯑꯃꯗ ꯁꯤꯇ꯭ꯔꯤꯟꯅꯦ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠꯅꯦ ꯕ꯭ꯂꯦꯛ ꯇꯣꯔꯃꯂꯤꯟꯅꯦ ꯆꯦꯡ ꯈꯇꯪ ꯍꯥꯞꯄꯒ ꯂꯣꯀꯔꯗ ꯊꯝꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯐꯤ ꯍꯪꯒꯄꯥꯟꯁꯦ ꯂꯨꯃꯥꯟ ꯃꯆꯥ ꯍꯪꯒꯄꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯦꯟꯅ ꯇꯨꯡꯅꯕꯒꯤꯗꯃꯛꯇꯀꯣ 2025ꯒꯤ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ ꯑꯍꯥꯟꯕꯗ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯃꯀꯔꯒꯤ ꯑꯣꯏꯅ ꯔꯨꯜ ꯇꯧꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯁꯦꯇꯟꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯅꯤꯁꯤꯅ ꯔꯨꯜ ꯇꯧꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯒ꯭ꯔꯣꯠꯇꯤ ꯌꯥꯝ ꯂꯩꯒꯅꯤꯀꯣ ꯒ꯭ꯔꯣꯠꯁꯨ ꯂꯩꯒꯅꯤ ꯆꯦꯟꯖꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯌꯥꯝ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯔꯤꯕ ꯀꯔꯤꯌꯔꯗ ꯆꯦꯟꯖ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯃꯐꯝ ꯍꯣꯡꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯃꯣꯁꯟꯁꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯀꯜꯂꯗꯤ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯀꯣ ꯍꯣꯠꯅꯔꯤꯉꯩ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅꯦ ꯑꯃꯈꯛ ꯁꯦꯇꯟꯅ ꯔꯨꯜ ꯇꯧꯕ ꯀꯥꯡꯕꯨꯉꯩꯁꯦ ꯑꯃꯈꯛꯅꯦꯅꯀꯣ ꯍꯣꯠꯅꯔꯤꯉꯩ ꯏꯐ ꯌꯨ ꯑꯔ ꯕꯦꯔꯤ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯄꯔꯁꯟ ꯗꯦꯟ ꯗꯦꯐꯤꯅꯦꯠꯂꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯅꯦꯕ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯌꯥꯝꯅ ꯐꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯊꯕꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯇꯞꯄꯁꯨ ꯇꯞꯅ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤꯕ ꯑꯗꯨꯝ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯏꯗꯨꯅꯦ ꯑꯃꯈꯛ ꯇꯞꯄꯁꯨ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯦꯁꯟꯁ ꯂꯩꯌꯣꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦꯅ ꯍꯥꯏꯔꯒꯗꯤ ꯐꯣꯀꯁ ꯍꯥꯏꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔ ꯇꯧꯕꯤꯕ ꯍꯥꯔꯗ ꯋꯥꯔꯛ ꯂꯥꯏꯛ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯐꯖꯅ ꯑꯗꯣ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯐꯣꯀꯁ ꯍꯥꯔꯗ ꯋꯥꯔꯛꯁꯦ ꯌꯥꯝꯅ ꯃꯊꯧ ꯌꯥꯝꯅ ꯇꯥꯏꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯐꯣꯀꯁ ꯍꯥꯔꯗ ꯋꯥꯔꯛ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯌꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛ ꯑꯣꯏꯔꯣ ꯑꯩꯅ ꯃꯥर्क्ꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯋꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯗꯣ ꯀꯥꯟꯅꯕ ꯑꯗꯨꯝ ꯄꯣꯔꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯇꯜꯁꯇꯒ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕꯤꯌꯨꯀꯣ ꯑꯦꯃꯦꯊꯤꯁ ꯁꯤꯕ ꯌꯥꯏꯀꯣ ꯕ꯭ꯂꯦꯛ ꯇꯣꯔꯃꯂꯤꯟ ꯁꯤꯕ ꯌꯥꯏ ꯇꯥꯏꯒꯔ ꯑꯥꯏ ꯁꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯖꯦꯝꯁꯇꯅ ꯍꯥꯏꯔꯒ ꯕ꯭ꯂೂ ꯁꯐꯥꯏꯌꯔꯒꯨꯝꯕ ꯕ꯭ꯂೂ ꯇꯣꯄꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠ ꯍꯥꯏꯔꯁꯦꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯌꯥꯔꯒꯗꯤ ꯑꯩꯅ ꯑꯉꯝꯕ ꯑꯆꯥꯄꯣꯠꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯦ ꯍꯨꯏꯅꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯤꯖꯕꯤꯌꯣ ꯁꯤꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯔꯥಶꯤꯒꯤ 2025ꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯄꯔꯄꯜ ꯃꯆꯨꯒꯤ ꯐꯤ ꯑꯃꯗꯀꯣ ꯑꯦꯃꯦꯊꯤꯁꯅꯦ ꯄꯥꯏꯔꯥꯏꯠꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟꯅꯦ ꯑꯗꯨꯒ ꯆꯦꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯃꯣ ꯁꯤꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯚ ꯔꯥಶꯤꯀꯣ ꯀꯨꯝꯚ ꯔꯥಶꯤꯒꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯔꯨꯜ ꯇꯧꯕ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯁꯦꯇꯔꯟꯁꯤꯅ ꯔꯨꯜ ꯇꯧꯏꯀꯣ ꯁꯦꯇꯔꯟ ꯃꯤꯟꯁ ꯁꯅꯤꯁꯤꯅꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯆꯍꯤ ꯑꯣꯏ ꯍꯟꯗꯛꯁꯦꯀꯣ ꯍꯥꯏꯗꯤ ꯄꯔꯁꯣꯅꯦꯜ ꯒ꯭ꯔꯣꯠ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯂꯩꯕ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯐꯪꯒꯅꯤꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯑꯣꯏꯔో ꯑꯗꯣ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯁꯨ ꯑꯣꯏꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯁꯨ ꯑꯣꯏ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯣꯠꯅꯔꯤꯉꯩ ꯔꯤꯖꯜꯠ ꯑꯐꯕ ꯄꯣꯔꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯐꯤꯁ ꯆꯠꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯣꯐꯤꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯖꯣꯕꯀꯨꯝꯕ ꯇꯧꯋꯦ ꯖꯒꯥ ꯑꯃꯗ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯅ ꯁꯥꯏꯠ ꯑꯃꯗ ꯑꯣꯏꯈ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯑꯣꯐꯤꯁꯀꯨꯝꯕ ꯆꯠꯄ ꯈꯣꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯛꯁꯜꯂꯣ ꯍꯥꯏꯗꯤ ꯋꯔꯛ ꯄ꯭ꯂꯦꯁ ꯈꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯣ ꯊꯕꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯔꯣ ꯐꯦꯃꯤꯂꯤ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯂꯥꯛꯏꯀꯣ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯝ ꯒ꯭ꯔꯣꯠ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯈꯨꯌꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯐꯤꯡꯒꯔꯒꯨꯝꯕꯁꯤꯗ
ꯆꯥꯟꯗꯤꯅ ꯁꯥꯔꯒ ꯗꯥꯏꯃꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯅꯞꯄꯣ ꯉꯝꯃꯒꯗꯤꯀꯣ ꯑꯗꯣ ꯗꯥꯏꯃꯟ ꯉꯝꯗ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯣꯖꯣꯅꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯗꯥꯏꯃꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯕꯤꯌꯨꯀꯣ ꯑꯗꯣ crystals-ꯇꯅ ꯍꯥꯏꯔꯒꯗꯤ amethyst black ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ garnet-ꯀꯤ ꯀꯩꯅꯣꯒꯨꯝꯕ bracelet-ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯅ ꯑꯉꯝꯕ ꯑꯃ ꯀꯛꯑꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯌꯨꯛꯇ ꯆꯔꯥ ꯍꯦꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯍꯦꯜꯊ ꯏꯁꯨꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯌꯦꯅ ꯍꯥꯏꯔꯒꯅ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯑꯣ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯅꯥ ꯑꯌꯦꯛꯀꯨꯝꯕ ꯌꯥꯎꯗꯅꯕ ꯑꯗꯨꯒ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯃꯤꯟ ꯔꯥಶꯤꯀꯣ ꯃꯤꯟ ꯔꯥಶꯤꯒꯤ ꯃꯥꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯟꯅ ꯂꯥꯛꯑꯁꯦ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯖꯨꯄꯤꯇꯔ ꯑꯣꯏꯀꯣ ꯖꯨꯄꯤꯇꯔ ꯑꯣꯏ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯟꯊꯔꯒ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯈꯤꯇꯪ ꯆꯍꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯩꯒꯨꯝꯕ ꯁꯥꯏ ꯀꯥꯟꯗꯗꯤ ꯐꯒꯅꯤ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯉꯩ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯟꯅꯗꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯥꯏꯗꯤ ꯈꯠꯅꯕ ꯈꯣꯠꯄꯁꯦ ꯃꯤ ꯑꯃꯅ ꯍꯜꯂꯒꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯒꯣꯜꯁꯦꯟꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯄꯤꯌꯨꯀꯣ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯥꯎꯠꯀꯝ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯥꯎꯠꯀꯝꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯗꯤ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯥꯎꯠꯀꯝꯁꯦ ꯍꯥꯏꯗꯤ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯐꯠꯇꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯏꯁꯥꯗ ꯈꯔꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯅ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯑꯦꯚꯣꯏꯗ ꯏꯒꯅꯣꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯇꯨꯡꯁꯤꯜꯂꯣꯅ ꯍꯥꯏꯁꯤꯗ ꯄꯩꯁꯥ unnecessary ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯇꯧꯒꯜꯂꯦꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯨꯡꯁꯤꯟꯕꯤꯕ ꯈꯣꯠꯆꯟꯕꯤꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯀ꯭ꯋꯥꯃꯔꯥꯏꯟꯒꯨꯝꯕ ꯌꯦꯜꯂꯣ ꯁꯐꯥꯏꯔꯒꯨꯝꯕ ꯁꯤꯌꯣ ꯀꯩꯅꯣꯗꯅ crystalꯗꯅꯀꯣ ꯀꯩꯅꯣꯁꯦ ꯖꯦꯝꯁꯇꯅꯀꯣ ꯑꯗꯨꯒ crystalꯗꯅ amethyst-ꯅꯤ ꯐꯤꯔꯣꯖꯥ ꯑꯗꯨꯒ ꯐ꯭ꯂꯣꯔꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯐꯤ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯪꯒꯄꯥꯟ ꯃꯆꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ crystals ꯑꯍꯨꯝꯁꯦ amethyst ꯐꯤꯔꯣꯖꯥ ꯅꯠꯇ꯭ꯔꯒ ꯐ꯭ꯂꯣꯔꯥꯏꯠ ꯑꯍꯨꯝꯁꯤꯗꯒꯤ ꯇꯝꯕꯜꯁꯀꯨꯝꯕ ꯑꯃ ꯂꯧꯔꯦꯅꯀꯣ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠ ꯑꯃꯅꯦ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯑꯃꯅꯦ ꯆꯦꯡ ꯈꯛꯇꯪ ꯍꯥꯞꯄꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯐꯤ ꯍꯪꯒꯄꯥꯟ ꯑꯝꯗ ꯍꯥꯏꯗꯤ ꯂꯨꯃꯥꯟ ꯃꯆꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯗ ꯀꯤꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯕ꯭ꯂꯣꯀꯦꯖꯦꯁꯀꯨꯝꯕ ꯐꯅꯕ ꯈꯣꯠꯅꯕ ꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯣꯚꯔꯑꯣꯜ 2025ꯀꯤ ꯔꯥꯁꯤꯒꯤ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ